ꯐꯖꯔꯗ꯭ꯔꯥ ꯁꯤ ꯉꯧꯖꯔꯛꯑꯒꯦꯀꯣ ꯉꯁꯤ ꯍꯥꯎꯁꯨ ꯍꯥꯎꯕ ꯂꯩꯖꯔꯦ ꯁꯥ ꯉꯝꯗ꯭ꯔꯦ ꯀꯜꯂꯦ ꯍꯥꯏꯕ ꯌꯥꯝ ꯆꯦꯡꯒꯨꯝꯁꯦ ꯉꯧꯊꯣꯛꯑꯒ ꯆꯥꯍꯧꯔꯒꯦ ꯑꯩ ꯅꯨꯄꯥꯅ ꯁꯥꯎꯔꯦ ꯅꯣꯡꯖꯨ ꯊꯥ ꯂꯥꯛꯑꯀꯥꯟꯗ ꯅꯪ ꯍꯌꯦꯡ ꯆꯤꯡꯒꯨꯝ ꯊꯣꯛꯑꯀꯥꯟꯗ ꯆꯥꯒꯦ ꯍꯥꯏꯔꯅ ꯃꯥꯅ ꯉꯥꯡꯕꯅ ꯂꯣꯏꯔꯦ ꯉꯧꯕꯤꯔꯒꯦ ꯑꯁꯤ 10 July 2025 June July ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ ꯑꯗꯨꯝ ꯉꯧꯔꯒꯦ ꯍꯧꯖꯤꯛ ꯀꯩ ꯊꯥꯅꯣ ꯃꯥꯔꯁꯀꯤ ꯇꯥꯔꯤꯛ 11 ꯁꯦ ꯋꯦꯠꯅꯦꯁꯗꯦ ꯗꯦꯠ 11 ꯀꯣ ꯃꯥꯔꯁꯀꯤꯅꯤꯀꯣ ꯒꯥꯔꯤꯒ ꯎꯠꯆꯔꯤꯁꯤꯅꯤ ꯃꯤꯅ ꯆꯤꯟ ꯊꯤꯕ ꯃꯥꯅꯤꯅ ꯐꯖꯔꯗ꯭ꯔꯥ ꯁꯤ ꯉꯧꯖꯔꯛꯑꯒꯦꯀꯣ ꯉꯁꯤ ꯂꯣꯏ ꯉꯧꯗꯣꯏꯔꯣ ꯀꯩꯁꯨ ꯉꯧꯈ꯭ꯔꯀꯥꯟ ꯈꯤꯇꯪ ꯉꯥꯏꯗ ꯑꯩꯈꯣꯏꯗꯤ ꯍꯥꯎꯕ ꯁꯤꯒꯨꯝꯕꯁꯤꯗꯤ ꯄꯥꯝꯖꯕ ꯉꯥꯛꯇꯅꯤꯅꯀꯣ ꯆꯦꯡꯒꯨꯝ ꯅꯥꯔꯤꯟꯗ ꯉꯧꯖꯕ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯏꯃꯨꯡꯁꯨ ꯌꯥꯝ ꯉꯥꯎꯖꯩ ꯑꯗꯨꯒ ꯍꯦꯟꯅ ꯁꯦꯝꯕꯗ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇꯅ ꯏꯁꯤꯡꯗ ꯑꯃꯨꯛꯇꯪ ꯆꯨꯞ ꯂꯧꯊꯣꯛꯄꯤꯔꯁꯨ ꯌꯥꯏ ꯂꯨꯞꯊꯣꯛꯑꯦ ꯍꯥꯏꯔꯁꯨ ꯌꯥꯏꯀꯣ ꯑꯩꯅ ꯁꯤ ꯍꯥꯟꯅ ꯐꯖꯅ ꯁꯦꯡꯅ ꯆꯥꯝꯃꯒ ꯊꯝꯈ꯭ꯔꯕꯅꯦ ꯑꯗꯨꯒ ꯊꯝꯕꯁꯨ ꯑꯗꯨꯝ ꯌꯥꯝ ꯂꯥꯏꯕꯅꯤꯀꯣ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗ ꯑꯗꯨꯝ ꯆꯪꯉ ꯌꯦꯡꯕꯤꯌꯣ ꯀꯃꯥꯏ ꯇꯧꯔꯒ ꯑꯗꯨꯝ ꯂꯤꯔꯒ ꯊꯝꯒꯦ ꯍꯥꯏꯕꯗꯣ ꯑꯗꯣ ꯁꯤ ꯐꯖꯅ ꯁꯦꯡꯅ ꯍꯥꯟꯅ ꯆꯥꯝꯊꯣꯛꯂꯣꯏꯔ ꯃꯇꯨꯡꯗ ꯏꯁꯤꯡ ꯃꯅꯤꯟ ꯌꯥꯎꯍꯟꯗ꯭ꯔꯦ ꯏꯃꯨꯡ ꯑꯃꯗ ꯁꯟꯗꯣꯛꯑꯒ ꯀꯪꯍꯜꯂ ꯃꯇꯨꯡꯗ ꯑꯩꯅ ꯍꯥꯞꯆꯜꯂꯒ ꯁꯤꯗꯩꯁꯤꯗ ꯍꯥꯞꯆꯜꯂꯦ ꯑꯗꯨꯗꯨꯒ ꯃꯅꯤꯟ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯑꯦ ꯃꯅꯤꯟꯗꯣ ꯇꯧꯔꯒ ꯍꯥꯞꯆꯜꯂꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯝꯈꯤꯕꯅꯦꯕꯀꯣ ꯅꯨꯡꯁꯤꯠ ꯆꯪꯍꯟꯕꯤꯒꯅꯣꯕ ꯌꯥꯔꯤꯈꯩ ꯑꯗꯨꯒ ꯃꯩꯁꯨ ꯑꯗꯨꯝ ꯏꯪꯊꯝꯊꯥ ꯊꯥꯕꯤꯒꯗꯕ ꯁꯤꯗꯁꯨ ꯍꯥꯏꯖꯍꯧꯔꯒꯦꯀꯣ ꯏꯪꯊꯝꯊꯥ ꯍꯥꯏꯕ ꯂꯩꯇꯦ ꯀꯥꯂꯦꯟ ꯍꯥꯏꯕ ꯂꯩꯇꯦ ꯃꯩꯗꯣ ꯑꯗꯨꯝ ꯆꯥꯡ ꯅꯥꯏꯅ ꯊꯥꯕꯤꯌꯨ ꯑꯗꯨꯒ ꯃꯩ ꯉꯥꯏꯍꯥꯛ ꯃꯨꯠꯄ ꯈꯣꯠꯄꯗꯨꯗꯤ ꯑꯩꯁꯨ ꯃꯅꯤꯄꯨꯔꯗ ꯂꯩꯅꯤꯅ ꯑꯗꯨꯝ ꯁꯤꯗ ꯑꯗꯨꯝ ꯃꯥꯌꯣꯛꯅꯩ ꯑꯗꯣ ꯀꯩꯝ ꯇꯧꯗꯕꯅꯤꯀꯣ ꯑꯗꯨꯝ ꯌꯥꯕꯅꯦ ꯑꯗꯨꯒ ꯊꯥꯕꯒꯤ ꯆꯥꯡꯅ ꯃꯦꯛꯁꯤꯃꯝꯗ ꯑꯗꯨꯝ ꯊꯥꯕꯤꯌꯨꯀꯣ ꯃꯥꯒꯤ ꯀꯌꯥꯝ ꯀꯟꯅ ꯊꯥꯅꯤ ꯍꯥꯏꯕꯗꯣ ꯃꯩꯗꯣ ꯁꯤ ꯁꯦꯝꯖꯔꯛꯑꯒꯦ ꯑꯩꯁꯦ ꯍꯧꯖꯤꯛ ꯄꯨꯡ 12ꯁꯨ ꯇꯥꯁꯜꯂꯛꯑꯕꯅꯤꯅꯀꯣ ꯆꯥꯛꯁꯦ ꯊꯦꯡꯉꯕꯅꯤꯅ ꯏꯁꯤꯡ ꯆꯨꯞ ꯂꯨꯞꯊꯣꯛꯑꯒꯦꯀꯣ ꯊꯨꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯑꯗꯨꯝ ꯑꯇꯣꯞꯄ ꯏꯟꯁꯥꯡ ꯀꯩꯀꯥ ꯁꯦꯝꯕ ꯁꯥꯕ ꯇꯧꯗꯣꯏ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯃꯊꯟꯇ ꯑꯗꯨꯝ ꯐꯈꯤꯕꯅꯦꯕ ꯁꯤꯒꯤ ꯑꯥꯏꯁ ꯑꯣꯟꯕꯁꯤꯗꯤ ꯑꯗꯨꯝ ꯃꯇꯝꯁꯦ ꯉꯥꯏꯔꯔꯣꯏꯒꯦ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯑꯣꯟꯈ꯭ꯔꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯍꯥꯎꯁꯨ ꯍꯥꯎꯕ ꯑꯗꯣ ꯃꯤꯁꯤꯡꯁꯤꯅ ꯐ꯭ꯔꯣꯖꯟꯒꯤ ꯆꯥꯕꯁꯦ ꯍꯛꯆꯥꯡ ꯁꯣꯛꯑꯣꯏꯗ꯭ꯔꯥ ꯀꯥꯏꯁꯨ ꯍꯪꯅꯔꯛꯄ ꯈꯪꯗꯕꯒꯤ ꯌꯥꯝ ꯌꯥꯎꯋꯦ ꯀꯩꯁꯨ ꯁꯣꯛꯑꯣꯏꯀꯣ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯑꯇꯩ ꯍꯛꯆꯥꯡ ꯁꯣꯛꯄ ꯌꯥꯕ ꯀꯦꯃꯤꯀꯦꯜ ꯀꯩꯝ ꯍꯥꯞꯄ ꯅꯠꯇꯦ ꯄ꯭ꯔꯤꯖꯥꯔꯕꯦꯇꯤꯞ ꯑꯝꯇ ꯍꯥꯞꯇꯦꯗꯅꯀꯣ ꯑꯗꯨꯗꯨꯅ ꯍꯣꯏ ꯄꯦꯀꯦꯠꯀꯤ ꯐꯦꯛꯇ꯭ꯔꯤꯒꯤ ꯄꯨꯊꯣꯔꯛꯄꯗꯨꯗꯤ ꯄ꯭ꯔꯤꯖꯥꯔꯕꯦꯇꯤꯞ ꯂꯣꯏ ꯍꯥꯞꯄꯦ ꯃꯣꯏꯒꯤ ꯌꯣꯜꯂꯤ ꯃꯌꯥꯝꯗꯨꯗꯤꯀꯣ ꯑꯗꯨꯗꯨꯗꯤ ꯁꯣꯛꯀꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯍꯥꯏꯗꯨꯅꯤ ꯆꯥꯎꯈꯠꯄ ꯃꯄꯥꯟ ꯂꯝꯗꯗꯤ ꯂꯣꯏꯅ ꯂꯣꯏ ꯆꯥꯔꯤꯗꯨꯅꯤ ꯍꯥꯏꯕ ꯊꯝꯅꯔꯤꯅꯤ ꯃꯌꯥꯝ ꯃꯤ ꯊꯥ ꯑꯃꯒꯤ ꯊꯥ ꯃꯈꯥꯏꯒꯤ ꯂꯩꯁꯟꯅꯔꯤ ꯃꯌꯥꯝꯗꯨꯅꯤ ꯃꯤꯒꯤ ꯑꯃꯦꯔꯤꯀꯥ ꯀꯩꯀꯥ ꯑꯗꯒꯤ ꯆꯥꯎꯈꯠꯄ ꯂꯝ ꯃꯌꯥꯝꯗ ꯐ꯭ꯔꯣꯖꯟ ꯉꯥꯛꯇꯅꯤ ꯀꯩꯅꯣ ꯑꯌꯥꯝꯕꯅ ꯑꯗꯣ ꯅꯠꯇ꯭ꯔꯗꯤ ꯀꯩ ꯁꯨꯄꯔ ꯃꯥꯔꯀꯦꯠꯇ ꯑꯃꯨꯛ ꯊꯥ ꯃꯈꯥꯏ ꯑꯃꯗ ꯊꯥ ꯑꯃꯗ ꯁꯨꯄꯔ ꯃꯥꯔꯀꯦꯠ ꯆꯠꯂꯒ ꯄꯨꯂꯞ ꯂꯩꯗꯨꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯅꯨꯡꯇꯤ ꯂꯩꯕꯩ ꯆꯠꯄ ꯁꯪꯗꯦ ꯃꯣꯏ ꯁꯤꯁꯦꯗꯣ ꯁꯨꯃꯥꯏꯅ ꯏꯁꯤꯡ ꯈꯔ ꯌꯥꯎꯕꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯨꯝꯗꯣꯛꯄꯤꯕ ꯌꯥꯏꯀꯣ ꯏꯪꯉꯦꯍꯦ ꯈꯨꯠꯁꯤꯗꯤ ꯌꯥꯔꯦ ꯍꯣꯏ ꯉꯧꯕ ꯑꯗꯨꯝ ꯀꯪꯁꯤꯟꯖꯒꯗꯧꯕꯗꯨ ꯑꯗꯣ ꯁꯣꯏꯕ ꯂꯣꯏꯔꯛꯄꯒꯤꯗꯨꯗꯁꯨꯅꯦ ꯑꯗꯨꯝ ꯈꯔ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯁꯨꯝꯕ ꯑꯗꯨꯝ ꯌꯥꯕꯅꯦ ꯏꯪꯉꯦ ꯑꯩ ꯁꯨꯝꯕ ꯉꯝꯃꯔꯣꯏ ꯍꯣꯔꯦꯟ ꯀꯣꯟꯅ ꯁꯨꯝꯃꯁꯦ ꯏꯁꯤꯡ ꯌꯥꯔꯤꯒꯩ ꯌꯥꯎꯍꯟꯗꯕꯅꯗꯤ ꯐꯩꯌꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅꯒ ꯀꯩꯅꯣꯒ ꯆꯥꯔꯤꯁꯤꯗꯤ ꯉꯥ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯨꯁꯜꯂꯛꯄ ꯚꯥꯔꯠꯀꯤ ꯉꯥꯒ ꯆꯥꯔꯤꯁꯤꯗꯤ ꯍꯛꯆꯥꯡ ꯁꯣꯛꯑꯦ ꯑꯗꯨꯝ ꯍꯥꯏꯀꯣ ꯐꯣꯔꯃꯦꯂꯤꯟ ꯌꯥꯎꯏ ꯑꯗꯨ ꯃꯣꯏꯅ ꯃꯇꯝ ꯀꯨꯏꯅ ꯊꯝ ꯌꯥꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯅꯠꯇꯕꯅꯤꯅ ꯑꯗꯨꯝ ꯂꯣꯏ ꯆꯥꯅꯔꯤ ꯉꯥꯛꯇꯅꯦꯕ ꯁꯣꯏꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯁꯨꯃꯥꯏꯅ ꯑꯥꯏꯁ ꯈꯤꯇꯪ ꯑꯣꯜꯂꯤꯉꯥꯏꯒꯤꯁꯦ ꯀꯗ꯭ꯔꯥꯛ ꯇꯥꯗ꯭ꯔꯦꯗꯅ ꯆꯞ ꯇꯤꯡꯉ ꯂꯩꯔꯦꯗꯅ ꯇꯤꯡꯉꯦ ꯑꯗꯣ ꯍꯣꯔꯦꯟ ꯏꯪꯗꯕꯨ ꯏꯪꯖꯕꯩ ꯋꯥꯅꯤ ꯏꯪꯉꯦ ꯑꯗꯨꯒ ꯃꯍꯤꯗꯣ ꯌꯥꯝ ꯌꯥꯎ ꯇꯥꯔꯒꯗꯤ ꯁꯨꯝꯗꯣꯛꯄꯤꯌꯣꯕ ꯍꯣꯔꯦꯟ ꯆꯥꯝꯕ ꯈꯣꯠꯄ ꯍꯥꯟꯅ ꯆꯥꯝꯃꯨꯔꯕꯅꯤꯅ ꯃꯍꯤꯁꯦ ꯊꯣꯛꯏꯗꯅꯀꯣ ꯑꯗꯒꯤ ꯑꯥꯏꯁ ꯑꯣꯜꯂꯨꯕꯩꯁꯨ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯌꯥꯎꯕ ꯈꯣꯠꯄ ꯂꯧꯊꯣꯛꯇ꯭ꯔꯁꯨ ꯌꯥꯕꯨꯗꯤ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯇꯧꯕꯤꯌꯨ ꯑꯩꯁꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯨ ꯐ꯭ꯔꯣꯖꯟꯒꯤꯗꯣ ꯍꯥꯞꯆꯗꯣꯏꯅꯤꯀꯣ ꯂꯩꯍꯧꯗ꯭ꯔꯦ ꯑꯗꯨꯝ ꯐ꯭ꯔꯣꯖꯟꯒꯤꯅ ꯑꯗꯨꯝ ꯍꯥꯞꯇꯣꯏꯅꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯤ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯆꯥꯕ ꯅꯠꯇꯦꯕ ꯑꯁꯤꯗꯤ ꯊꯣꯡꯗꯣꯛꯑꯒ ꯑꯃꯨꯛ ꯆꯥꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ
sida mahꯤꯛ matai ꯀꯩꯝꯇ ꯌꯥꯎꯅꯤꯡꯉꯥꯏ ꯈꯣꯠꯅꯤꯡꯉꯥꯏ ꯄꯣꯛꯅꯤꯡꯉꯥꯏ ꯌꯥꯎꯗꯦ ꯂꯩꯇꯦ ꯁꯤ ꯐ꯭ꯔꯤꯖꯇꯒꯤ ꯑꯌꯤꯡꯕꯗ ꯂꯧꯊꯣꯛꯑꯒ ꯆꯥꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯍꯥꯏꯕ ꯌꯣꯡꯆꯥꯛꯇꯨꯁꯨꯀꯣ ꯃꯌꯥꯝ ꯊꯝꯕꯤꯍꯧꯔꯣ ꯌꯣꯡꯆꯥꯛꯀꯤꯗ ꯍꯣꯡꯕ ꯃꯇꯝ ꯌꯧꯁꯜꯂꯛꯑꯦ ꯑꯩ ꯍꯧꯖꯤꯛ ꯏꯁꯥꯃꯛꯇꯤ ꯊꯝꯖꯗ꯭ꯔꯤ ꯊꯝꯗ꯭ꯔꯤꯕ ꯑꯩꯁꯦ ꯁꯪꯗ꯭ꯔꯦ ꯀꯩꯅꯣꯝꯇ ꯉꯝꯗ꯭ꯔꯦ ꯑꯩꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯕ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ ꯑꯩ ꯊꯥꯏꯅꯅꯅꯦ ꯍꯥꯟꯅ ꯊꯕꯛꯀ ꯀꯣꯝꯃꯤꯉꯩꯗ ꯌꯨꯝ ꯄꯥꯟꯕꯒ ꯀꯨꯏꯗ꯭ꯔꯤꯉꯩꯗꯣ ꯑꯗꯨꯝ ꯀꯥꯟꯗꯨꯗ ꯍꯥꯡꯖꯔꯝꯒꯗꯕꯅꯤ ꯍꯧꯖꯤꯛꯁꯦ ꯆꯍꯤ ꯌꯥꯝꯃꯒ ꯅꯣꯡꯃꯒꯤ ꯊꯕꯛ ꯍꯥꯞꯀꯠꯂꯤ ꯏꯄꯥ ꯏꯄꯨꯅ ꯍꯥꯏꯅꯕꯗꯣ ꯑꯗꯨ ꯇꯧꯔꯦ ꯆꯍꯤ ꯁꯨꯝ ꯌꯥꯝꯈꯠꯂꯛꯏꯒꯤ ꯊꯕꯛꯁꯦ ꯁꯨꯝ ꯍꯦꯟꯒꯠꯂꯛꯑꯦ ꯍꯥꯏꯗꯣ ꯀꯩꯗ ꯍꯦꯟꯒꯠꯂꯤꯅꯣꯅ ꯈꯜꯂꯝꯃꯦꯕꯀꯣ ꯍꯧꯖꯤꯛꯁꯤ ꯌꯥꯗ꯭ꯔꯦꯕ ꯑꯩꯈꯣꯏꯁꯨ ꯆꯍꯤꯁꯦ ꯌꯧꯁꯜꯂꯛꯑꯕꯅꯤꯅ ꯀꯩꯝ ꯇꯧꯗ꯭ꯔꯁꯨꯅꯦ ꯈꯪꯗꯦꯗ ꯅꯪꯍꯧꯗꯕ ꯀꯣꯟꯅꯍꯧꯗꯕ ꯃꯇꯝꯁꯦ ꯅꯍꯥꯟꯋꯥꯏꯅ ꯀꯣꯏ ꯆꯠꯅꯕ ꯑꯃ ꯇꯧꯅꯕ ꯀꯩꯗꯧꯁꯦ ꯃꯇꯝꯁꯦ ꯂꯩ ꯐ꯭ꯔꯤꯗ ꯃꯌꯥꯝ ꯂꯩꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯇꯝꯒ ꯂꯩꯇ꯭ꯔꯦ ꯀꯣꯟꯅꯗꯦ ꯑꯗꯨꯅ ꯆꯦꯡꯒꯨꯝ ꯅꯥꯔꯤꯟꯗ ꯉꯥꯎꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯃꯌꯥꯝ ꯂꯩꯁꯜꯂꯒ ꯑꯩ ꯊꯝꯍꯧꯋꯦ ꯄꯦꯀꯦꯠ ꯀꯌꯥ ꯂꯨꯄꯥ ꯂꯩꯔꯤꯒꯦ ꯐꯅꯌꯥꯝ ꯍꯧꯖꯤꯛꯀꯤ ꯄꯦꯀꯦꯠ ꯑꯆꯧꯕ ꯑꯃꯗꯤ ꯂꯩꯍꯧꯔꯤ ꯑꯗꯣ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯕꯤꯌꯨꯀꯣ ꯃꯌꯥꯝꯁꯨ ꯌꯥꯕꯅꯦ ꯇꯧꯗꯦ ꯍꯣꯔꯦꯟ ꯉꯧꯔꯀꯥꯟꯗꯅꯦ ꯃꯥꯒꯤ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯀꯩꯅꯣꯗꯣ ꯃꯁꯛꯇꯣ ꯂꯥꯛꯈꯤꯅꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯐ꯭ꯔꯣꯖꯟꯅ ꯊꯝꯃꯒ ꯄꯗꯠ ꯄꯗꯠ ꯄꯠꯊꯕ ꯃꯥꯟꯕ ꯈꯣꯠꯄꯒ ꯇꯧꯕꯗꯣ ꯊꯣꯡꯉꯀꯥꯟꯗꯅꯦ ꯀꯩꯝꯇ ꯇꯧꯔꯛꯑꯣꯏꯕ ꯐꯣꯟ ꯃꯦꯃꯣꯔꯤ ꯑꯃꯔꯣꯝ ꯆꯟꯗꯕꯅꯦ ꯚꯤꯗꯤꯑꯣꯗꯤ ꯁꯨꯝ ꯎꯠꯅꯤꯡ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯅꯤꯡꯕ ꯑꯗꯨꯝ ꯅꯝꯁꯤꯜꯂ ꯊꯝꯕ ꯑꯩꯁꯦ ꯉꯝꯁꯨ ꯉꯝꯗꯕ ꯊꯥꯒꯠꯄ ꯑꯗꯨꯗꯨꯒ ꯆꯥꯛꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯊꯦꯡꯉꯦ ꯑꯩꯈꯣꯏꯁꯦ ꯑꯗꯣ ꯉꯁꯤꯁꯦ ꯄꯨꯡ 12 ꯇꯥꯈꯠꯈ꯭ꯔꯕꯅꯦ ꯁꯤꯁꯤꯗꯣ ꯍꯦꯟꯅ ꯍꯥꯎꯅꯕꯀꯣ ꯏꯁꯤꯡ ꯃꯅꯤꯟꯁꯦ ꯌꯥꯎꯗꯅꯕ ꯁꯨꯃꯥꯏꯅ ꯁꯨꯝꯗꯣꯛꯄꯤꯌꯣꯕ ꯉꯁꯥꯏꯒꯤ ꯑꯥꯏꯁ ꯑꯣꯟꯁꯤꯜꯂꯒ ꯏꯁꯤꯡ ꯌꯥꯎꯔꯤꯉꯩꯗꯨꯗꯗꯤ ꯁꯨꯝꯕ ꯅꯨꯡꯉꯥꯏꯇꯦꯗꯅ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯏꯁꯤꯡ ꯍꯣꯔꯦꯟ ꯉꯧꯔꯛꯑꯀꯥꯟꯗꯁꯨꯅꯦ ꯑꯗꯨꯝ ꯐꯖꯗꯧꯔꯕꯅꯤꯀꯣ ꯐꯖꯅ ꯇꯥꯛꯏ ꯏꯁꯤꯡ ꯐꯖꯅ ꯇꯥꯔꯛꯄꯅꯦ ꯍꯦꯟꯅ ꯍꯥꯎꯗꯣꯏꯅꯦ ꯁꯤꯅ ꯏꯁꯤꯡ ꯁꯨꯝꯗꯣꯛꯄꯤꯌꯣ ꯑꯗꯣ ꯃꯌꯥꯝ ꯋꯥ ꯉꯥꯡꯕꯗꯒꯅꯦꯀꯣ ꯁꯨꯝ ꯚꯤꯗꯤꯑꯣ ꯈꯔ ꯊꯦꯡꯅꯩꯌꯦꯕꯀꯣ ꯁꯦꯝ ꯁꯥꯗꯅꯒ ꯌꯥꯝꯅ ꯉꯥꯡꯕꯗꯣ ꯑꯩꯗꯤ ꯌꯥꯝ ꯍꯩꯅꯗꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯑꯗꯨꯝ ꯍꯩꯅꯕꯤꯗ ꯗꯣꯡ ꯗꯣꯡ ꯁꯨꯃꯥꯏꯅ ꯉꯥꯡꯕꯁꯦ ꯇꯧꯁꯟꯅꯔꯒ ꯍꯥꯏꯕ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯒꯤ ꯍꯦ ꯇꯧꯁꯟꯅꯕ ꯑꯗꯒꯤ ꯋꯥ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯁꯦꯝ ꯁꯥꯔꯒ ꯌꯥꯝ ꯀꯩ ꯍꯥꯏꯅꯤ ꯈꯪꯗꯦꯗ ꯑꯗꯣ ꯃꯣꯔꯣꯛꯁꯤꯅ ꯁꯤ ꯂꯩꯔꯦꯀꯣ ꯃꯣꯔꯣꯛꯁꯦ ꯁꯤꯁꯨ ꯍꯥꯟꯅ ꯂꯣꯏ ꯆꯥꯝꯃꯒ ꯊꯝꯈ꯭ꯔꯕ ꯉꯥꯛꯇꯅꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯂꯩꯍꯧꯗꯕꯩꯅꯤꯀꯣ ꯃꯣꯔꯣꯛ ꯇꯦꯛꯄ ꯁꯤꯗꯤ ꯂꯩꯍꯧꯗꯕꯩ ꯎꯄꯥꯏ ꯅꯨꯡꯉꯥꯏꯕꯁꯦ ꯁꯨꯡꯂꯩ ꯑꯗꯣ ꯂꯩꯇꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯈꯦꯠꯅꯕꯁꯦ ꯃꯈꯣꯛ ꯍꯥꯞꯄꯒꯤ ꯊꯝꯈꯤꯕꯒꯤ ꯈꯦꯠꯅꯕꯁꯦ ꯁꯨꯝ ꯌꯦꯡꯉꯣꯕꯀꯣ ꯑꯩꯕꯨꯗꯤ ꯈꯪꯖꯔꯦꯕ ꯃꯌꯥꯝ ꯃꯀꯣꯛ ꯍꯥꯞꯄꯅ ꯃꯔꯨꯁꯦ ꯉꯧꯔꯒ ꯑꯗꯨꯝ ꯂꯩꯕꯀꯣ ꯃꯈꯣꯛ ꯊꯤꯗꯦꯛꯈꯤꯕꯁꯤꯅ ꯉꯥꯡꯕ ꯅꯠꯇ꯭ꯔꯣ ꯈꯦꯠꯅꯕꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯔꯕ ꯑꯩꯒꯤ ꯀꯩꯅꯣ ꯑꯣꯏꯅꯗꯤ ꯃꯈꯣꯛ ꯊꯨꯗꯦꯛꯄꯅ ꯐꯕ꯭ꯔꯥꯅ ꯈꯟꯕꯅꯦꯕ ꯑꯗꯣ ꯉꯁꯤ ꯈꯥꯏꯔꯤꯕꯁꯤꯗꯗꯤ ꯐ꯭ꯔꯦꯁ ꯌꯥꯝ ꯑꯣꯏꯗꯣ ꯃꯈꯣꯛ ꯊꯨꯗꯦꯛꯇꯕꯁꯤꯅ ꯊꯨꯗꯦꯛꯇꯅ ꯊꯝꯕꯁꯤꯅ ꯐ꯭ꯔꯦꯁ ꯌꯥꯝ ꯑꯣꯏꯕ ꯍꯦꯜꯂꯦ ꯑꯗꯨꯒ ꯊꯨꯗꯦꯛꯄꯁꯤꯅ ꯈꯤꯇꯪ ꯐ꯭ꯔꯦꯁ ꯑꯣꯏꯁꯟꯕ ꯋꯥꯠꯄ ꯀꯩꯅꯣ ꯀꯩ ꯍꯥꯏꯅꯤ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯈꯤꯇꯪ ꯋꯥꯠꯄꯗꯣ ꯃꯅꯨꯡꯗ ꯐꯥꯎꯖꯟꯕ ꯊꯨꯅ ꯆꯪꯁꯤꯟꯕꯗꯣ ꯍꯦꯟꯕꯗꯣ ꯆꯣꯠꯁꯟꯕ ꯑꯗꯨ ꯑꯣꯏꯅ ꯇꯧꯋꯦ ꯑꯗꯨꯝ ꯌꯥꯏ ꯑꯃꯍꯦꯛꯇ ꯑꯗꯨꯝ ꯊꯝꯕꯤꯌꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯒꯗꯕ ꯆꯥꯔ ꯀꯩꯝ ꯈꯨꯊꯝꯗꯀꯣ ꯇꯧꯗꯕꯅꯤ ꯆꯞ ꯃꯥꯟꯅꯕꯅꯤ ꯁꯤ ꯂꯩꯔꯦ ꯈꯦꯠꯅꯕꯁꯦ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣꯕ ꯁꯤꯅ ꯃꯅꯨꯡꯒꯤꯁꯦ ꯈꯔ ꯃꯔꯨꯁꯦ ꯃꯨꯔꯞ ꯃꯨꯔꯞ ꯆꯪꯕꯒꯨꯝ ꯇꯧꯒꯨꯝ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯂꯣꯏꯅꯃꯛꯇꯤ ꯌꯥꯏ ꯃꯥ ꯃꯈꯣꯛ ꯊꯦꯛꯀꯦꯔꯥ ꯊꯦꯛꯑꯣꯏꯔꯥ ꯑꯁꯤ ꯂꯩꯔꯦꯀꯣ ꯁꯧꯒ꯭ꯔꯤ ꯊꯣꯡꯅꯕ ꯑꯃꯨꯛ ꯂꯧꯊꯣꯛꯑꯁꯦ ꯁꯧꯒ꯭ꯔꯤꯅ ꯃꯍꯥꯎꯔꯦ ꯍꯧꯖꯤꯛꯇꯤ ꯀꯥꯂꯦꯟ ꯆꯪꯉꯕꯅꯤꯅ ꯌꯥꯝ ꯀꯥꯟꯅꯗ꯭ꯔꯗꯣ ꯑꯩꯅ ꯅꯍꯥꯟꯃꯨꯛ ꯁꯦꯝꯃꯒ ꯊꯝꯈꯤꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ ꯀꯥꯂꯦꯟꯒꯤ ꯃꯇꯝꯒꯤ ꯆꯪꯉꯛꯑꯕꯁꯤꯗ ꯁꯧꯒ꯭ꯔꯤ ꯇꯥꯡꯈ꯭ꯔꯕꯁꯤꯗ ꯑꯩꯗꯤ ꯄꯦꯟ ꯄꯦꯟꯅꯀꯣ ꯆꯥꯖꯔꯤꯁꯦ ꯑꯗꯨꯒꯅꯦ ꯑꯩꯅ ꯃꯌꯥꯝꯗ ꯊꯝꯕꯤꯍꯧꯅ ꯍꯥꯏꯖꯔꯤꯗꯣ ꯑꯗꯒꯤ ꯅꯄꯥꯛꯄꯤꯒꯁꯦ
nahanje ꯑꯃꯨꯛ ꯊꯣꯡꯖꯔꯦꯗꯅꯀꯣ ꯉꯁꯤꯁꯨ ꯑꯃꯨꯛ ꯊꯣꯡꯗꯣꯏꯅꯦꯕ ꯏꯁꯥꯁꯦ ꯌꯥꯗ꯭ꯔꯦ ꯊꯥꯎ ꯊꯨꯝꯗ ꯆꯥꯕꯒꯤꯀꯣ ꯑꯗꯨꯒ ꯑꯆꯝꯕꯁꯤꯅ ꯐꯔꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯎꯀꯥꯕꯤ ꯂꯩꯔꯧ ꯑꯃꯅꯦ ꯉꯥꯃꯨ ꯂꯩꯔꯧ ꯑꯅꯤ ꯁꯤꯃꯅꯦ ꯁꯤꯒ ꯊꯥꯛꯆꯟꯖꯔꯒꯦꯀꯣ ꯁꯤꯒꯤ ꯌꯣꯡꯆꯥꯛꯁꯤꯒ ꯁꯤꯡꯖꯨ ꯇꯧꯔꯒꯦꯅ ꯁꯣꯏꯖꯜꯂꯦꯀꯣ ꯑꯗꯨꯗꯨꯒ ꯁꯧꯒ꯭ꯔꯤ ꯀꯩꯀꯥ ꯊꯝꯕ ꯆꯍꯤ ꯑꯃ ꯊꯝꯕ ꯌꯥꯕꯒꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯊꯝꯃꯤ ꯈꯣꯠꯂꯤ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯗꯣ ꯃꯃꯥꯡ ꯊꯥꯒꯠꯆꯔꯕꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯕꯤꯅꯤꯡꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯍꯥꯟꯕ ꯊꯦꯡꯅꯕꯤꯕ ꯌꯥꯎꯔꯁꯨ ꯑꯗꯨꯝ ꯆꯪꯉꯒ ꯌꯦꯡꯕꯤꯌꯣ ꯁꯤꯁꯤꯅ ꯑꯩꯒꯤ ꯉꯥꯃꯨ ꯂꯩꯔꯧ ꯍꯦꯛ ꯍꯦꯛ ꯊꯥꯛꯆꯕꯗꯣ ꯑꯗꯨꯗꯣ ꯑꯍꯨꯝ ꯑꯩꯅ ꯁꯦꯒꯥꯏꯔꯒ ꯐꯖꯅ ꯆꯥꯝꯊꯣꯛꯑꯒ ꯁꯦꯒꯥꯏꯔꯒ ꯍꯥꯞꯆꯔꯦꯀꯣ ꯉꯥꯔꯤ ꯉꯥꯟꯕꯗ ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯊꯤꯠꯄ ꯈꯔ ꯑꯃ ꯍꯥꯞꯆꯔꯦ ꯑꯁꯨꯕ ꯈꯔ ꯑꯃ ꯍꯣꯔꯦꯟ ꯍꯥꯞꯄꯅꯤ ꯅꯥꯀꯨꯞꯄꯤꯁꯦ ꯑꯃꯨꯛ ꯂꯣꯏ ꯆꯥꯝ ꯂꯣꯏꯔ ꯊꯝꯖꯔꯕꯅꯦ ꯁꯤ ꯍꯥꯞꯆꯔꯒꯦꯀꯣ ꯃꯔꯣꯏꯗꯤ ꯌꯥꯝꯃꯤꯈꯩ ꯑꯗꯨꯝ ꯍꯥꯎꯕꯅꯦ ꯑꯗꯣ ꯑꯩꯅ ꯃꯔꯣꯏꯒꯤ ꯐꯣꯔꯖꯟꯗ ꯁꯦꯝꯃ ꯊꯝꯕ ꯅꯥꯀꯨꯞꯄꯤꯁꯨ ꯂꯩꯖꯔꯤ ꯑꯗꯨꯅ ꯁ꯭ꯇꯦꯟ ꯕꯥꯏꯒꯤ ꯁꯨꯝ ꯂꯩꯍꯧꯗ꯭ꯔꯀꯥꯟꯗ ꯅꯣꯡ ꯐꯥꯗꯣꯛꯀꯤ ꯑꯗꯨꯗꯤ ꯀꯥꯡꯍꯧ ꯀꯣꯟꯅꯔꯣꯏ ꯀꯣꯟꯅꯔꯣꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏ ꯊꯣꯡꯕ ꯑꯗꯒꯤ ꯀꯥꯡꯍꯧꯗꯒ ꯈꯤꯇꯪ ꯃꯔꯣꯏ ꯉꯥ ꯉꯧꯅꯤꯡꯕ ꯊꯣꯡꯕ ꯉꯥ ꯊꯣꯡꯕꯗꯒ ꯈꯤꯇꯪ ꯉꯧꯅꯤꯡꯕ ꯑꯗꯨꯒꯤꯅꯦ ꯈꯥꯖꯤꯡꯒ ꯉꯧꯗꯣꯏꯅꯦ ꯌꯥꯝꯅ ꯆꯦꯡꯒꯨꯝꯁꯤꯗ ꯉꯧꯕꯗ ꯑꯗꯨꯝ ꯍꯥꯎꯖ ꯂꯩꯔꯕ ꯄꯣꯠꯅꯤꯀꯣ ꯑꯗꯨꯗꯩꯗꯨꯗ ꯈꯥꯖꯤꯡꯗꯨꯒ ꯉꯧꯃꯤꯟꯅꯕꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯥꯎꯕꯒꯤ ꯈꯥꯖꯤꯡꯁꯦ ꯄꯋꯥꯗ 150 ꯅꯠꯇ꯭ꯔꯄ ꯅꯪꯅ ꯂꯩꯕꯗꯣ 150 ꯂꯣꯏ ꯄꯤꯌꯨ ꯑꯗꯣ ꯈꯪꯗꯦ ꯍꯧꯖꯤꯛꯀꯥꯟ ꯕꯖꯥꯔꯗꯒꯤ ꯉꯥ ꯂꯩꯕ ꯈꯪꯗꯦ ꯈꯥꯖꯤꯡ ꯂꯩꯕ ꯈꯪꯗꯦ ꯑꯇꯩ ꯑꯇꯩ ꯏꯟꯁꯥꯡ ꯅꯥꯄꯤꯗꯗꯤ ꯀꯌꯥ ꯇꯧꯒꯟꯗꯦ ꯑꯗꯨꯒ ꯉꯥꯁꯦ 200 ꯒ꯭ꯔꯥꯝꯗꯪ ꯉꯥꯏ ꯂꯩꯔꯝꯃꯤ ꯌꯨꯝ ꯌꯧꯔꯛꯄꯗ ꯉꯥꯁꯦ ꯄꯋꯥ ꯌꯥꯗ꯭ꯔꯦ ꯑꯃꯅꯦ ꯍꯥꯏꯕ ꯃꯥꯅ ꯑꯣꯜꯂꯤꯗꯣ ꯄꯋꯥ ꯑꯃꯗꯨꯕꯨꯗ ꯃꯥꯅ ꯈꯖꯤꯡꯗꯣ 10ꯃꯨꯛ ꯍꯥꯞꯄꯤꯅꯦ ꯈꯪꯕ꯭ꯔꯥ ꯍꯥꯞꯄꯤꯅꯦꯕ ꯅꯪ ꯃꯃꯥꯡꯗ ꯑꯩꯅ ꯇꯥꯗ꯭ꯔꯕꯣ ꯍꯥꯏꯗꯨꯗꯀꯣ ꯈꯖꯤꯡ ꯍꯥꯞꯄꯤꯗꯣꯏꯅꯦꯅ ꯍꯥꯞꯄꯛꯑꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯍꯥꯞꯐꯝꯗꯗꯤ 200ꯕꯨ ꯌꯧꯔꯣꯏ ꯒ꯭ꯔꯥꯝ ꯌꯧꯔꯔꯣꯏ ꯑꯗꯣ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯈꯔ ꯁꯦꯝꯗꯣꯛꯃꯤꯟꯅꯁꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯃꯤꯟꯅ ꯂꯩꯔꯗꯤ ꯆꯥꯎꯈꯠꯂꯔꯣꯏꯀꯣ ꯑꯗꯨꯅ ꯑꯗꯨꯝꯅ ꯌꯣꯟꯅꯤꯡꯕ ꯃꯌꯥꯝꯒꯤ ꯃꯃꯟꯗꯣ ꯑꯗꯨꯝ ꯌꯣꯜꯂꯤꯅꯦ ꯌꯣꯟꯕꯗꯨꯗ ꯐꯥꯅ ꯄꯤꯅꯤꯡꯗꯕꯁꯦ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯃꯤꯁꯨ ꯄꯩꯁꯥꯗꯣ ꯇꯧꯁꯟꯅꯔꯒ ꯁꯦꯒꯥꯏꯕ ꯊꯥꯗꯔꯝꯃꯤ ꯖꯥꯂꯤꯅꯣ ꯊꯥꯗꯔꯝꯃꯦ ꯍꯥꯏꯔꯁꯨ ꯅꯣꯏ ꯅꯨꯡꯉꯥꯏꯔꯣꯏꯕ ꯄꯩꯁꯥ ꯁꯨꯗꯅ ꯄꯤꯔꯛꯄ ꯅꯠꯇꯦꯕ ꯃꯤꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯅꯦ ꯑꯩꯈꯣꯏꯁꯨ ꯄꯩꯁꯥꯗꯣ ꯋꯥꯅ ꯇꯥꯜꯂꯤꯅꯦ ꯑꯗꯣ ꯉꯥꯁꯤꯗꯤ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯐꯥꯗ꯭ꯔꯦ ꯅꯍꯥꯟꯁꯨ ꯑꯩ ꯅꯨꯄꯥꯅ ꯑꯩ ꯑꯄꯪ ꯇꯥꯏ ꯄꯨꯛꯂꯥꯎꯕꯤ ꯀꯦꯖꯤ 2.5ꯅꯤ ꯃꯥꯅ ꯄꯤꯔꯤꯗꯣ ꯂꯨꯄꯥ ꯑꯗꯨꯒ 740 ꯂꯧꯍꯧꯔꯤꯗꯣ ꯑꯗꯣ ꯑꯩꯗꯤ ꯑꯗꯨꯝ ꯍꯦꯛ ꯎꯕꯗꯗꯤ ꯈꯜꯂꯦꯕꯀꯣ ꯃꯥꯏ ꯀꯦꯖꯤ ꯉꯥꯁꯦ ꯑꯃꯒ ꯐꯥꯗꯧ ꯃꯥꯟꯗꯦꯗꯅ ꯀꯦꯖꯤ ꯑꯃꯒ ꯒ꯭ꯔꯥꯝ 700 ꯐꯪꯉꯤ ꯑꯗꯨꯒ ꯍꯦꯟꯃꯟꯗ꯭ꯔꯦ ꯑꯃꯨꯛꯅꯦ ꯃꯥꯗꯤ ꯑꯁ ꯉꯥ ꯆꯥꯎꯔꯦ ꯀꯨꯏꯅ ꯆꯥ ꯁꯤ ꯑꯇꯥꯎꯕꯒꯤ ꯈꯥꯏꯗꯣꯛꯑꯒ ꯑꯗꯨꯗꯣ ꯊꯝ ꯌꯥꯅꯤ ꯑꯩ ꯑꯗꯨꯝ ꯀꯩꯅꯣ ꯅꯪ ꯉꯥꯁꯤꯕꯨ ꯐꯥꯕ꯭ꯔꯅꯦꯅ ꯑꯗꯨꯝ ꯍꯥꯏꯔꯕꯅꯦ ꯐꯥꯁꯨ ꯐꯥꯔꯝꯗꯦ ꯑꯗꯨꯝ ꯑꯗꯣ ꯃꯣꯏ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯟꯅꯕ ꯁꯦꯐꯅꯥꯗꯣ ꯄꯨꯕꯗꯣ ꯃꯣꯏ ꯁꯥꯎꯋꯦꯕ ꯑꯁ ꯑꯗꯨꯒꯤꯒ ꯇꯣꯛꯑ ꯂꯩꯇ꯭ꯔꯁꯨ ꯇꯣꯛꯑ ꯑꯩꯗꯤ ꯊꯥꯔꯤ ꯚꯤꯗꯤꯑꯣꯒ ꯊꯥꯒꯠꯅꯤꯡꯕꯅꯦꯕꯀꯣ ꯃꯣꯏꯅ ꯇꯧꯔꯛꯄ ꯃꯑꯣꯡꯗꯣ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯑꯃꯨꯛ ꯑꯆꯨꯝꯕ ꯊꯕꯛ ꯇꯧꯕꯁꯦ ꯌꯥꯗꯦꯅꯦ ꯑꯁ ꯅꯪ ꯉꯥꯡꯖꯔꯒꯦ ꯈꯣꯟꯊꯤ ꯀꯩ ꯍꯥꯏꯅꯤ ꯆꯒꯠ ꯃꯤ ꯃꯁꯛ ꯌꯦꯡꯗꯅ ꯑꯩꯅ ꯉꯥꯡꯗꯣꯏ ꯃꯤꯁꯦ ꯀꯔꯤꯅꯣ ꯀꯅꯥꯅꯣ ꯆꯛ ꯃꯤꯔꯥ ꯈꯗꯔꯛ ꯃꯗ꯭ꯔꯛ ꯑꯗꯒꯤ ꯆꯒꯠ ꯆꯅꯥꯏ ꯆꯤꯟ ꯈꯥꯒ ꯄꯪꯊꯤ ꯊꯤꯕ ꯕ꯭ꯂꯣꯛ ꯁꯦꯝꯃꯤꯅꯦꯅ ꯚ꯭ꯌꯨ ꯌꯥꯝꯅꯕꯅꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯤꯁꯨ ꯃꯌꯥꯝ ꯂꯩꯀꯣ ꯑꯗꯨꯝꯕꯁꯨ ꯅꯠꯇꯕ ꯐꯖꯅ ꯏꯪꯅ ꯆꯤꯛꯅ ꯐꯖꯅ ꯅꯝꯃꯛꯏꯕ ꯚꯤꯗꯤꯑꯣ ꯑꯩꯈꯣꯏꯗꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯤꯕ ꯑꯗꯨꯅ ꯑꯆꯨꯝꯕꯒ ꯊꯥꯒꯠꯅꯤꯡꯗ꯭ꯔꯦ ꯃꯣꯏꯅ ꯁꯥꯎꯔꯛꯀꯅꯤꯕ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯄꯨꯊꯣꯔꯛꯑꯀꯥꯟꯗꯗꯤ ꯂꯩꯗꯁꯨ ꯇꯣꯛꯑ ꯀꯥꯏꯅ ꯃꯨꯟꯈꯤꯕꯒ ꯌꯥꯎꯖꯥꯠꯅꯤ ꯖꯥꯠꯅꯤ ꯉꯧꯖꯔꯒꯦꯀꯣ ꯊꯦꯡꯈ꯭ꯔꯅꯤ ꯈꯥꯖꯤꯡꯁꯦ ꯑꯩꯅ ꯐꯖꯅ ꯃꯟꯊꯣꯛꯑꯒ ꯁꯦꯡꯅ ꯆꯥꯝꯊꯣꯛꯑꯦ ꯑꯗꯨꯗꯨꯒ ꯊꯥꯎ ꯃꯆꯨꯝ ꯈꯤꯇꯪ ꯈꯛꯇ ꯊꯥꯎ ꯆꯥꯃꯁ ꯑꯃꯒꯤ ꯆꯥꯡꯗꯅꯤꯀꯣ ꯌꯥꯝ ꯍꯥꯞꯄ ꯅꯠꯇꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯞꯄꯒ ꯉꯧꯖꯩ ꯑꯩꯗꯤ ꯁꯤꯅ ꯃꯍꯥꯎ ꯂꯩꯕꯁꯨ ꯍꯦꯜꯂꯦ ꯑꯗꯨꯒ ꯈꯤꯇꯪ ꯈꯥꯛꯑꯒ ꯊꯝꯒꯦ ꯈꯣꯠꯀꯦ ꯍꯥꯏꯔꯒꯁꯨ ꯀꯨꯏꯅ ꯊꯝꯕꯗ ꯌꯥꯕ ꯑꯗꯒꯤ ꯃꯍꯥꯎꯁꯨ ꯂꯩꯕ ꯉꯧꯕꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯖꯔꯒ ꯉꯥꯡꯁꯤꯜꯂꯛꯄꯁꯦ ꯑꯩꯗꯤ ꯈꯥꯖꯤꯡ ꯉꯧꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯊꯨꯝ ꯈꯤꯇꯪ ꯑꯃ ꯍꯥꯞꯄꯤꯕ ꯍꯦꯟꯅ ꯃꯍꯥꯎ ꯂꯩꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯍꯌꯦꯡ ꯈꯤꯇꯪ ꯈꯥꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯅꯀꯣ ꯕꯣꯔꯥꯒ ꯆꯥꯅꯤꯡꯉꯦ ꯈꯥꯖꯤꯡ ꯑꯇꯦꯛꯄꯗꯣ ꯀꯥꯏꯅ ꯍꯥꯏꯕ ꯀꯥꯟꯗꯨꯗ ꯁꯠ ꯂꯥꯎꯅ ꯈꯔ ꯂꯧꯊꯣꯛꯑꯒ ꯆꯥꯕꯗ ꯑꯗꯨꯝ ꯍꯥꯎꯋꯤꯗꯅꯀꯣ ꯑꯗꯨꯗꯨꯒꯤ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯉꯁꯤꯁꯦ ꯂꯣꯏꯅꯃꯛ ꯉꯧꯁꯟꯖꯔꯦ ꯈꯥꯛꯇ꯭ꯔꯦ ꯌꯥꯝ ꯐꯖꯕꯅꯦ ꯁꯨꯃꯥꯏꯅ ꯉꯧꯔ ꯂꯣꯏꯔꯛꯄꯩꯁꯦꯇꯣ ꯐꯖꯗ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀꯥꯡꯍꯧ ꯉꯧꯖꯔꯛꯑꯒꯦ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯦꯡꯒꯨꯝ ꯉꯧꯕꯁꯦ ꯆꯦꯡꯒꯨꯝꯁꯦ ꯈꯔ ꯀꯨꯏꯅ ꯉꯧꯕꯤꯌꯣ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤꯀꯣ ꯑꯗꯣ ꯑꯉꯥꯡꯁꯤꯡꯅꯗꯤ ꯈꯪꯗꯕꯅꯤꯅ ꯍꯥꯏꯖꯕꯅꯦ ꯑꯉꯥꯡꯁꯤꯡ ꯆꯥꯛ ꯊꯣꯡꯕ ꯍꯩꯇ꯭ꯔꯤꯕꯁꯤꯡꯗ ꯍꯥꯏꯖ ꯇꯥꯔꯦꯀꯣ ꯑꯗ ꯃꯩꯁꯦ ꯈꯤꯇꯪ ꯄꯤꯛꯂꯞꯅ ꯂꯩꯊꯕꯤꯔꯒ ꯃꯈꯨꯝ ꯀꯨꯞꯁꯜꯂꯒ ꯑꯣꯝꯃꯒ ꯑꯃꯨꯛ ꯍꯥꯡꯗꯣꯛꯑꯒ ꯑꯃꯨꯛ ꯑꯣꯠꯄꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯅꯤꯀꯣ ꯁꯤꯒꯤ ꯀꯥꯡꯍꯧꯁꯤꯗꯗꯤ ꯃꯌꯥꯝ ꯑꯩ ꯃꯆꯨ ꯊꯥꯛꯆꯗꯦꯀꯣ ꯃꯆꯨ ꯊꯥꯛꯇꯕꯩ ꯃꯔꯝꯁꯨ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯃꯔꯣꯏꯁꯤ ꯌꯥꯝꯕ ꯃꯥꯜꯂꯦꯀꯣ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯆꯦꯡꯒꯨꯝꯗꯤ ꯌꯥꯝꯃꯦ
kanghou ꯁꯦꯝꯂꯝꯗꯥꯏꯗ ꯊꯨꯝ ꯁꯨꯃꯥꯏꯅ ꯊꯥꯛꯄꯁꯤꯅ ꯍꯥꯎꯕ ꯍꯦꯜꯂꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯥꯛꯆꯩꯌꯦ ꯑꯗꯨꯒ ꯉꯁꯥꯏ ꯈꯔꯁꯨ ꯈꯖꯤꯡ ꯉꯧꯕꯗ ꯊꯥꯛꯈ꯭ꯔꯕꯅꯤꯅ ꯌꯥꯝ ꯊꯥꯛꯆꯗ꯭ꯔꯦ ꯃꯔꯣꯏ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯀꯩꯝ ꯌꯥꯎꯗ꯭ꯔꯦ ꯃꯔꯣꯏꯁꯨ ꯋꯥꯠꯂꯤ ꯌꯥꯝꯃꯤꯗꯨꯗꯤ ꯑꯍꯥꯟꯕꯗꯗꯤ ꯃꯣꯔꯣꯛꯁꯦ ꯈꯤꯇꯪ ꯋꯥꯠꯇꯧ ꯃꯥꯜꯂꯦꯀꯣ ꯉꯁꯥꯏ ꯑꯇꯦꯛꯄꯗ ꯌꯥꯝꯗꯕꯅꯤꯅ ꯑꯁꯨꯕ ꯈꯤꯇꯪ ꯍꯥꯞꯆꯔꯦ ꯅꯍꯥꯟꯈꯩꯗꯤ ꯍꯥꯞꯇꯗꯥꯏꯅꯦ ꯑꯇꯦꯛꯄ ꯌꯥꯝꯕꯗꯨꯕꯨꯗꯤ ꯍꯥꯞꯇꯦ ꯑꯇꯦꯛꯄꯗꯣ ꯑꯩꯅ ꯌꯥꯝꯗꯦꯕ ꯍꯥꯞꯄꯤꯁꯦ ꯂꯣꯏꯔꯦ ꯃꯩ ꯂꯩꯊꯔꯒ ꯑꯣꯝꯃꯒ ꯉꯧꯔꯤꯅꯤꯀꯣ ꯌꯦꯡꯉꯁꯤꯀꯣ ꯐꯖꯔꯗ꯭ꯔꯥ ꯄꯣꯔꯦ ꯂꯣꯏꯔꯦ ꯂꯩꯖꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯍꯦꯛ ꯑꯩ ꯍꯥꯏꯕꯤꯔꯛꯄꯀꯣ ꯑꯩꯅ ꯁꯤꯒꯤ ꯃꯆꯨ ꯊꯥꯛꯇꯕꯒꯤ ꯃꯔꯝꯁꯦ ꯃꯆꯨ ꯊꯥꯛꯄꯤꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯊꯥꯛꯄꯤꯌꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯆꯦꯡꯒꯨꯝ ꯅꯥꯔꯤꯟꯒ ꯈꯖꯤꯡꯒ ꯅꯥꯀꯨꯞꯄꯤꯒ ꯁꯨꯃꯥꯏꯅ ꯉꯧꯕꯁꯦ ꯏꯁꯥ ꯏꯁꯥꯒꯤ ꯑꯄꯥꯝꯕꯅꯤ ꯊꯥꯛꯄꯤꯅꯤꯡꯉ ꯁꯨꯝ ꯊꯥꯛꯄꯤꯌꯣ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯃꯨꯛꯇꯪ ꯍꯥꯏꯖꯒꯦ ꯊꯥꯛꯇꯅ ꯑꯃꯨꯛꯇꯪ ꯁꯨꯃꯥꯏꯅ ꯉꯧꯔꯒ ꯌꯦꯡꯕꯤꯌꯣ ꯌꯥꯝ ꯊꯤꯅ ꯃꯍꯥꯎꯗꯣ ꯇꯣꯉꯥꯟꯕꯅꯤꯀꯣ ꯃꯆꯨꯒꯤ ꯃꯍꯥꯎꯅ ꯃꯆꯨꯒꯤ ꯃꯍꯥꯎ ꯑꯃ ꯂꯩꯖꯔꯦꯗꯅ ꯑꯗꯨꯒ ꯁꯤ ꯉꯧꯕꯗꯗꯤ ꯑꯗꯣ ꯁꯧꯒ꯭ꯔꯤꯁꯤꯁꯨ ꯇꯣ ꯋꯥ ꯉꯥꯡꯖꯔꯤꯕ ꯑꯩꯁꯤꯁꯨ ꯌꯥꯔꯛꯇ꯭ꯔꯦ ꯇꯤꯟꯅ ꯃꯔꯣꯝ ꯍꯣꯡꯉꯛꯄꯅꯦ ꯁꯧꯒ꯭ꯔꯤꯁꯤꯗꯤ ꯌꯥꯝ ꯍꯥꯏꯖꯔꯔꯣꯏꯒꯦꯀꯣ ꯑꯩ ꯃꯃꯥꯡꯗꯁꯨ ꯊꯣꯡꯈ꯭ꯔꯕꯅꯦ ꯑꯗꯨꯗꯨꯅ ꯁꯧꯒ꯭ꯔꯤ ꯐ꯭ꯔꯦꯁ ꯑꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯐ꯭ꯔꯣꯖꯟꯅꯤꯁꯤꯁꯨ ꯑꯗꯨꯒ ꯁꯦ ꯌꯣꯡꯆꯥꯛꯁꯤꯡꯁꯨꯕꯨꯗꯤ ꯀꯩꯅꯣꯒꯤ ꯅꯠꯇꯦ ꯐ꯭ꯔꯣꯖꯟ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐ꯭ꯔꯣꯖꯟ ꯊꯝꯕ ꯃꯇꯝ ꯆꯞ ꯆꯥꯔꯦ ꯌꯣꯡꯆꯥꯛꯁꯨ ꯍꯣꯡꯉꯦ ꯌꯣꯡꯆꯥꯛ ꯍꯩꯖꯤꯡ ꯐꯔꯛꯑꯦ ꯃꯌꯥꯝꯅ ꯊꯝꯕꯤꯔꯣꯀꯣ ꯑꯗꯨꯒ ꯍꯥꯎꯅ ꯆꯥꯕꯤꯔꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯁꯨ ꯆꯦꯡꯒꯨꯝꯁꯦ ꯁꯨꯃꯥꯏꯅ ꯊꯝꯕꯤꯍꯧꯔꯣ ꯑꯗꯨꯒ ꯍꯥꯎꯅ ꯆꯥꯕꯤꯌꯣ ꯑꯩꯁꯨ ꯍꯥꯎꯅ ꯆꯥꯖꯔꯨꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯕꯥꯏ ꯕꯥꯏ